Matamgi Manipuri Wari ki YouTube channel asibu tabiriba khwai pumnamakpu taramna ukcheri. Ngasi amuk taminarasi Leishabi Laba taramanga suba tangkak. Saratna hayo hayo nangi apambado kaino hayo. Nangna tamningba mafamda tamdawni selgidine tamo lei. Tamona leise nangidamakdani. Guna amuk hoi tamo ai JNU do oina tawrage aduga sociology da master tawduna makha tana research tawba pame aduda mama mathanda yumda lehogadabado tababina amu angawbasidi mama bu angang macaro nangna wariba karigino nahei tamba chatpada adugumba ninghanba wakhal khanba yabro mama gi di karimta khalluno natai masu leirisidi Itay madi tamoga ada chatni haidayne nungsi thoina amuk nangna chatladi ai sida lehoba taredana asi hairaga chak charambado toi aduga phuk hawatlaga room dagi thoki sarat mamagi amadi manaw nupagi mamangda sauningboy ikaiboy phuk hawatlaga hey nang ngaikho nang amuk ta ngaikho tababina amuk ibungo chawba Managanu kadarage nangbo Mina taragane fajade Chakse charu lao Sarat tadana room dagi thokre Ina kunbi chak to huktana Sor sang no hontharaka harai Karam no aigi imosibo Guna amo Aina hana haibadune mama Haujiti kumai sum nungai rakhini Mama bu gyan yamna tai haikidayne Laibakta tamlamba haibadune yengba tabani ado nang mapanda tamga haibado tamdaba chattaba yaroiko Mama nang yang warani ko Angawbasidi kaigi wadoino yarese masigi wase toklase Ichagi ngasi nungairaba mikupsida asiguma wari saba hongnade sese chatho o Somdana langlena mamada hairei Ima aidi chak chaningdre ngasai yamna chasilei Ihe adudi ima su chararoi hayeng nganna chaminarase Ima su ngasai nang exam gini haidena mayamga kaino mayam chasilli Ado ima hayune kedorage aigi mobile amta leise marup to handak tha sida natro phangni habado mani leise Imagi keypad macha amaga ani leirase nangna college chatpa khotpada pau phaktu phojin tawnanaba hoi ima tumninge tumurage hayengana haudoinina nangsu potharo se kankal se thabiram lage yareda ai sum tharage ma fare adudi mama tumlurage ko hoi ima Thambal thokraga langlen kankal tharaga famungda longna hipthai Ai nangbu nungsi haibani kaino nungsi haibani kaino nungshiradi nungshire pamadi pame aine nang nungshiraga nangonda chakpro ha nathawro nungsiningaga nungsiningdraga tokani kusi Ngasai samprasna hairakibadu kadai degino khangdana khangning ningsinglei langlen khangowdana khangnok nokthui Hima belabanida kaino ina tawrisibo tumbana parani Asi hairaga langlen blanket to supsilli Tumthabadi pak yaramde langlen mathanta mapukning phajinnaba honai As control langlen control Ai aramba wakhal khalaidi arama wakhal khanba yadi ai matik chadri ai mi oidri ko asumna wakhal khanna langlen ahingdo tumthakre no nganbaga sampras ngantana hagotlaga sumangda ko chelaga masado king laholli kuberna ngantana mo hagola abro amuk na dana ko na roida pabu
Nahamukidudi ai phajana chadabaga tumdabagini haidudi ai handakti exam su loire sang naina dum tumme kaino nang mama dubu thabak loidri jala loiramlaniye kizanda le hobane pabo o ngai ko bungba nang makha si kari toge haiba doctor tamlagero Rakesh hoi Pritam hoi di kari tawni haige ai di general line da adum tawkhige pabung aduga Rakesh di engineer tambagi changlani hai Pritam na law tamni hai good aduni dana ngawrasu langlasu lab career lorom daida wakhal mun na khalaga lawgudaban punsida pandam leitaba goal set tawdaba mi amata mai pakloi ado nang na kari tawba pamliba haidi Lairik se tamba loiraga ai di PhD tawge khale babu aduga oja oige adune hena pamjaye khwaidagi lemba simpham ne khalle aduni dana nupa macha aiside ina khumbi sangong glass athanba ani tray amada hapaga puthoroktuna mangonda leiriba table luda thammi moi babung sangom sida leijare bungo nang chu thakla rose amuk na rakani ko na baya de nasado king laung leine ba hona dawni hoi mama ai thabak aruba ma chakadole kuberna amuk kadai de no ne mobile amata leruge nang hojiki dubu yadrabra ne yai paningaktre adu yonthokrage leiba kuidridaine nangbo thabu phadrigum tawdaine exam loibaga leikiba natro mama magi dubo ho mane noina sa nupa na bukarino ngahak leraga amamu sindana paiba leibasibo dress dagi kai dagi sinbadi toikhre yam kalli sinbadi aidine hayawai nu pigado sindokadra na pakhatlini kuberna amuk yare to waka yarok tore nangido kaya piba leidoino nangi mobile dubo yam tangba leiroida 30k mutang taba ma leige adu pabo sel do ina khunbina amu karino nangna painaba nangi account ta lising yang kai hapaga thamkhidaine loikhro dubo loidriye mingonda puthoiye kuberna kaino ne isabu sendoi ga khomba muk chat librane hoi chatle pabung ina khunbina amu bungba nangbu ju chaba thabak amatta su toro kaidauge imagi ibungo nang na hek tok thorok pasimak tabu tabadane swai lawba ngakta kamaina tawnya karim tawdrasu yani free dane lusin banate adu pabu ai lusali khuge sel do case one lobo yagadro namadagi card ama lawraga chatlo sel pubudo janjan oini hoi mama akoi chiche hoidi lengkhatribro sanani ma hayangwai luhongdok su kuidre aduga kari no ne nangna hairi tubo kaya da likhatlino yeng nase do ware ngasi di sande ni pothage haidena tumhori bane o khangjare kangkhatpiga tawe asi haram laga sampras magi room da kakhatlaga dress up tawna Rakesh da call tawi loud speaker tharaga thami Rakesh tan na pakhatlaga hello kaino sampras na amuk yong hauju phawba hagotribro hagolo pung tare tare minai kaino yakairo lamuk sakcheleisina karan ngang le no hui mobile amta thilu se langlen hoida halakpada aigi ama leidoini amado pau pikhro piroi ibani khak chattoini kai bitta nasaktuga khamban biga tawriro ibungo kemta pakhatkanu nattu do labani nupa amatana kem henjel manganga do bonate wakhal do chawthungna leiyune nangdia as karan sungangagale nasado fresh oitho uro ai la abani ko ai la ko da loramo ngandi ngali he ai mangkan mangi
breakfast ka kaimta sadri. Aina lerise phamungdane. Hagotribane ai. Khange yare yong. Ada tan oina sarurase. Pare pare lao luisilam lage. Tababi machanupa atombigi kada machabu hawdokpa changlei. Tababi na ibungo ibungo hagolo ne nangbo matamse ayore ne nangbu tabro bungo tabro nangbo gu uri tawraga tare ma hagolage tawrambane adegi mu uithirure hagolo Kankhal se ima hagat pirage ko sese Kankhal do hagat pi gujo hagotuna table da lady respect to lamaga upsil duna phami aduga harei mama ai sida oina tawrora hey yade kaigi sida tamdoino imana nangonda asa yam chawna thamlibane ada phajana nahi tamdobane sidadi law and order gi phibam yam phatte aduna sida leibdo study da burden lakani mama hayune itai mana ngonda dum sawrise kaigino natai mana ngarang icham chamna phagi tawbudubu nangna hena khanjaliba karigino ha kaisu khalunu se icha sidi nang hidak ti charabro sadri charage nang handakti hidak chaba yam changnai diko adu phatte matam chana chagadabani mama itai madi kaida sakhrage ayuk ngonta na udrise tamosu leba ude ngasi se tarpan hobo numit ne aduna laigi haisoi khara thiluso haidana imana thakibani mama itai ma hoigi mapamga ekhoiga changnarabrane tababi sor sang hontharaga ha changnabada tare nang tamosu thuna changkhradabani na moina sune la aningbagi wa ngangi phaba phataba kaisu thoina leiba nateda aikoina semba dharmani chatnabini tangai phadrabadi khara semdok semjin kaisu kaiba nateda aisu tamona changmasida changkro hariro mama tamoga changminakro tike suna taimaga noi ahungi punna kaknaba haikrabani imana itaimase matam khara sida lehobusu yabane akhoi taimase aina haiba nupi makhal singduga manare ko mama adumaina haiba yadi nang angangni angangna aruba imungi wa ngangba yawba yadi ko tohoide gu mama da ngahak yenglaga lei aduga hairei ai hogolagi mama thabak amata chatluge gari domta puge ngaside hoi pu natai megi handak hapakpa anobase puge hair supu itai megi natrasu yani da mama gu asumna gari thauduna langlen gi yumda lai langlen gi hotel mapada gari do khamlaga changai langlen mayam gi tan cha piraga lerami gu ubada ngakna gu ayuk sida nangdi kaida chatluiba sida laine nang makha kaida tamba tarage sida sum tamanida demgumbada nangdi kai tamdoino ikaw kawe congratulation 8 position lakpagi yareda adomaina torokano ikai nangna ikai na bahai benatida la o chango tan jase thambalna amuk ibungo phamu tan jasi bema jamina ro laudana nangsu ngasigi karimata chadri somdana sampras rakesh ki yumda lai rakesh ki room tamna chumdring changsi lai rakesh khongup tongduna lerami samprasna kaino loidribro ho lore nupa khongup mari se kiba loraga ne lore horel mobile se namdana ama piramsiko simsu hanba ama lambi degi lora abane phani nanai adum hona jage lao tholo ai gari pora aroige nang thoro ai maningdane ui dena tongake hoi lao yare makhoi ani gari thauduna wari sa duna lai
Rakeshna amuk nungsi phau haidriba nupiduda onthokna thawai yawkhra poni masa khangdana koiba loksita gazna thiba chap manadoni nangna tawrise nungsi haikre he karam kanda ngarang akhoi khangandana chalamidi nupa thodang utba chatpiri ore reply di kai harake noi ni ngarang harau harau amuk fast food leramido hokin noina thile atai ehenba wa hairakte gari simta khangira kaigino wan amuk tawningai ro wan tu na khara phaiye bungo nupi haibada kinna reply torokpa aduga ngasi amuk mobile thinba chasinba adu sumayumda daire mid mai se machi noiraga halak tong man do horende yare he mikithi kem tawro pakhat kano ai yawri sidi o nang yawbugi ne ibungo phajaba aina pakhatlise ngangna ani dusu yoksilai hotel da changlakpada google anglenga nok tuna lerambadu ubada ngakna samprasna gu na tro sidia Rakeshna amuk mani ne kaino mana suknganna tanga saga phudaraga leremisibo nate masai yawong ga ilijaro khuningjin thilakani ai tawge yeng asi haraga prap changkiduna gugi furi collar tap pairaga hoini maini haidana mapanda soro chingthorei hotel da tan cha chabi langnariba mi mayam adusu ingak ngakna yengduna lei Rakeshna Sampras kaino nang tawridubo Langlen su phingna prap matung inarai Samprasna gubu hotel gi maning oira marum amada pusillaga furi ki collar pari du tapna thadora aga makhong sangna tingthoklaga hairai Bye ai Langlen se yamna nuksi Langlen ibani gi nuksi mari se mapung phanaba Baina amukta sinbiyo ai khoiramaga haijari Gudi Sampraski mataududa ingak ngakna walan amata ngangdana chap yungna lepaga yengduna lei Langlenga Rakesh ka tholakpada mapa chanana Samprasna makhong sangna tingthoklaga leramleba phibamdu ubada pungak ngai ani dusu Langlena prap changsilaga Sampras kaino nang tawrise ha kaino haiba Rakeshna tapna Sampraski manakta changsilaga kaino nang bungawrbo ha maram irei leitana migi collar pairaga chingthoadana phugodabaga maline mawongade aduga nakhonga sangna tingthoktana kaino nang tawrisibo kaino hairo Rakesh ai maga wari fajana amta sanage nang guga tawraga changkhro mina uraga kaino makhalani Rakesh upai leitana guda onsillaga hai Bye, changasilo. Gusu masado tarang marang ichat padongna tawraga hairei. Hoi, changase. Ani do hotel manungda changlai. Manungda leramliba mi mayamduna makhoi anida munna yenglai. Rakeshna, noi anigi phagi sidiba, bai aidi mi mangdana chi kai asengba. Thambalna amuk Rakesh Kamaina tawrino Rakesh mi leibaga kariga Mama sumoy anigi phagido tawrini Imadi pakhatpanabu ayuredana Tan charamba ahal amana Thambal angang singsibu kanano ne kaino ne iche ai ipamgi ibung singi macha singni phagi tawnarini mori sumaina dum tawnabani lana khanbiba yadiko Kaisubudi khandida moi anigi mataududa khadna sainaba thokladrana akhoisu pakhalurabani Rakeshna guda tapna Bye saungnuko lana khannuko amado si khara chakpaneba kokto chakpaneba Ha kaisu khandida bye Mapandana Langlena hagotlo thuna Sampras hagotlaga masa mau pirol amot pataibadu kanthok nanthok tuna tawraga lei Langlena Sampras ta illaga
Kainoba nangna tawrise ha kaino haibne mi maya mamangsida nangna tawrido kaino hayo haibne nangna sok yamna nesar tadrisi kariginoba nangse pikta pikliba angang nate nangna agi mai kari mata yengdrisi kaigino ha ai kaidokhrage langle kaidokhrage kaina nate mi maya mamangda nangna tawrido kaino haibne nangi se mi usitriro ha sum henjele kaigino na ai kari henjelage kai henjimba tawkhrage Langlen Sampras ki makokta khudombina thillaga induna se nakok se sak ko sum henjele se kaigino ba ima isa se mina kari khana khini ha nang karimta khantadriba karigino nakok se kai hange ba nang nakok se thugairaga yengura ha kari ahenba pot yawge ni yengura ba nakok sukam na sak lise kaigino haibane khummo kaigi tubin leino nangna sa aliba natro Langlen masado tension aroibide kare kinna thinge haiduna makhutu kutum tasillaga thangkatli aduga amuk tapna thadaraga hairai nangna gugi collar pairaga chingbagi maram se kaino ba khangde ai khangdaba yaroi kanna haipet laukhatpa howi aduga mamang maning koyeng amuk yenglaga tapna phatharaga wa makha tarai achumbado fajana khumo nangi na chinda chumdradi ngasi ai khutne nang lani Sampras kemta haide collar pairaga laktana hero saraga chingthokraga sidana amuk sangna tingthoga leramiduna kariginoba nangbu nijariba kayeba tanjadu da thambalsu pakhatna thoglaaga kaidongnare noi ha ibungo kaidongnare noi hojiki matawdo mi loina yengnare imana moi loina luna tinariba ngaktani aigi mari mata singni phagi tongnari ni haidana khumlibani Rakesh ka makoi ani na changlakpadagi mayam su tumina leina khare nate kainoba noina tongnare sibo Langlena amuk kaisu tongnaba nati ima yarani mi lakpada potamnaba ima manungda leibiruro ibani wari ama saraga dum changlaage khatnaga nuko noi irenjana loinau ima pakhale noigi mawongdo phare ima changlage ko noisu changlaknaba tawro Langlen makhwang metuna Sampras ta munna yenglaga lei Sampras mamitu Langlen da su yengba ngamde makhada non tharaga lei Langlen na kaino hairo wado fazana hairo Sampras handak su kemta khumde khumo aina hangise tadro khumo ko nang phagi dagine sum henjelak tori na Sampras makhada sum yenglaga leibadu mapi taraga lerami Langlen adu ubada karino nangna tawrisibo haina khidre he sengba haima amuka paga lerami pura ai wai ngangningdeda to haima to haibane Sampras susut tawraga aigi life ki remote control se nang nataba mi amana paramdrisi kaigino thamoi kanbi heart ta nung lebi nangna paramliba sibo mapido amuk phat taithoi nangna sananingba mawongda aigi thamoi se sanari se karigino kappasu nangi maramgi nokpasu nangi maramgi kafange noange nakhutta leire habigi matik pongido nangi thamoi sanaba ngamba mi ama laadi nang kamaina awabasi khangani nangi heart to kaini sage natraga heart ka pandraba jalo nangse asi hairaga susut kapaga dum laikre Langlen tawphom khangdre mi na ta khidra u khidra haibiki su pakhatli Langlen na as to o haibini aidiam hanya deda kaidegi thekoina koino ina thengna risibo Sampras na amu
Kaidigi sapting tingmano khangde, aishu thengnaruise. Sampraski moong duda nonglagtuna langlensu upai leitedana nokthorei. Aduga hairei. Kaino aise, yare to. Kaigino nangna sida lakpagi maramda hairo. Hairoi. Hairo o. Hairoi. Sasat hairo. Ngairiye. Sunghai hairoi. Changlage. Sampras pocketegi mobile do phat lawthoaga pi. Se sim anoba amasu yawbane Airtel oine lore. Sum payo. Sel gi khaladi sisu tha khudingi oine hulo. Si pibagiro nangna laise. Hoi. Atopadagi lawgano. Si adum payo. Tha phadribane leiba. Charger kaika loine yawra abane. Rakesh ki bag ta hapkibane. As pele bani daidi. Nangi ahanba leira kanda dum piro. Free da lowo pamde haba su khangi. Free da pige su hairo. Sendoi lawraga selepti lawroige. Ningai sidia. Khangba ngamba janate tawrise. Nupiga chap hek manaradana. Kappana marola makalliba. Sutcha. Pidubu pamudra khangdine. Naral na kapro. Is. Machindi amuk toiba ngang kay khumine. Naral na ngang bro. Haima. Kalak bro. Haima. Mata amani ne sidia. Nang na tawri se kaino ba. Nangi attitude se kaino. Natte. Nang se nupa ni ko. Adugo nupa aduk yamna thok trisibu karigino. Nupa thok de kai de harakano langle. Nang na phubada khut hande kai duro. Nupi de phuradi jail yongni na tawbani. Nupi phuoi de haba leite. Khadang yam linge nangse ko. Nupa thokti bu thokte habani. Nupi gi type ta sonju manju nai do. Aine nupa thoktrise noi mai gi khallagani. Aine nupa thoktrise nang nusibagi ni. Aine nupa thoktriba khut handrise si su nang nusibagi. Haujik aine nupa thoklaga nang bu tap launa pharaga puradi Leishabi mingthol haidokani do. Every problem comes with a solution. If it doesn't have any solution, it is a woman. Ado, engonda di yaro. Nupi on dige nupi seladi, engonda thabo hengalakani tawbane. Angang unabagi maning kumba phau, aina maut sinbagi phibam lakani tawbani ko. Karino masina ngang liba mayam sibo. Yare na. Mobile se lawre dana, thuna chatkro. Chatlo. Sampras hotel manung do changlaktuna Rakesh kokthoga chatkre. Gusu makhoi gi tungda mangda tholaktuna mayumda hankre. Gu mamaga tawraga athuba matamda yum thadoknaba ticket na chingba loina fix tawrami. Saratna. Ima, pochai loina surabro. Sure. Adoi bungo chawba. Nanaw nupa se Ada nanga punna leibada kudong saroi da balairagadi college ke hostel gumbada lehenbana pharoidro. Ima, aiga leibabu kaidawe haige. Yamna lapa mafamsu oide. Adum khongna chathok chasin tawba yaba mafamne. Adugi mathakta magi award apa ama leira asu yengthok yengchin tawbada yaredana. Aduda nungsi thoina. Ima, magi wabu wa oine lawba yabrada. Mana hainadragana lehausano aidi ma lakpo pamde sida imagi seba tawraga ningthina lehaningi luhongba koibusu natri migi miyeng adu adagi wafamna nakan ama oina thamkhraga sengna imagi khallaga aidi mala aningde imagi di thoina waruno ima se yamna ahal oidina hogot kangkhatpa ngamdaba thabak ingkhang suba noma ngamdaba mi sunate yanida Noi luhongbagi koiba chatpa oina chatho uro tha amani leiraga hek hanjaragani nungsi thoi tray amada cha haplaga puthorai tamogi cha sida leire imagi nase yare thamo sida nanawgi di piram labro angang magi bu amuk thindok thinjin tawraga leigadro
Sida sum kok koraga pithaga lore. Saratna amuk nungsithoi. Tababina amuk yare yare ima kaurage. Ibungo nauba tabro nangbo. Gu mapi hongba loiraga chentorai. Kai haige mama. Natai mana chalo lise thaksila o. Mama ai imanaba hoida tanga yauna chasile thaklarage da. Hayengi pot hap toksu khara watli amta lusilukhige. Phare phare lusiluro. Ihe imasu ikau kawini. Maningi yumse yu yombagi pot yan yarami haidana nisaban mayamna phai haidana tawi. Imasu ne ngahakta yorukhige. Saratna amuk hoi ima. Tababi hek thokibaga nungsitoi Sarat ki manakta changsillaga hairai. Tamo kaino tawrisibo gu se ada chatpusu yaudoribra katu karan tawbu nate chattorise mahai tambane nangna wa sukyamna ngang pamisi kaigino adugi wanate aidi matam khara leiraga akhoi Elizado punna leminege khalli adugine tamona yam lana khalla male o adudi nangna nanaw nupigi khallaga aigi inaw nupase mahai tamhangano haibro nangna nanaw nupi nungsibagum aisu aigi inaw nupabu nungsi adugi wanateda tamogi wado nakal amarom da pukre aina haidi Elizado madi nupini aduna ekhoiga leibaduna khara secure oigadrana khanbegi wani aduga gudi nupani adugi sumathakta madi afaba maheroini Magidi college ke hostel do irai laina phangi adugi wanida Guga Elizaga su leiradi angang natabanina mina kari haina khini haidana aina samna hogdok chabegi wani nakal amatagi misang aduda gi wanate yare nu sithoi tumina leiro nang adugi wado nahan kai di haidine ha ngasi khaktang achumba saraga semtoraga ngangba wado taningde Nangsu nangi apamado adum to aidi aigi inaupa aigi inakta thamgani walo resida gurum da changlaga mafi maro loisili awat apalona yengba loiraga phamung da tapna hipthai ngasai sampraski mataudo mitmangda uraga lei gu wakhal da sum khalli aina khanjariba wakhal siga samprasna hairakliba waduga Nate ai kasu khanba yade aina mabu nungsijaba aduga samprasna langlenbu nungsijaba nungsibadi khulaina onba khak yaba posak nate haisu hainaribane Even the calculator can't calculate how much a person loves a person aina traga sampras anigi marakta magi thamoina khoidajaba ama khanbadi Magi decision oishano adubu aina ahanba urba mikuptagi nangbu thamoisida mikup kuding latuna thamjai haibase langlet nangna di khanglaroi ko matang asida wari asibu loisinjari mayam pumna mokpu amuka hanna khurumjari